Lakhipuronline puthokchaba January gi tang 19 thangje numit ki Khomjinba Pao tabirasi ahanbada maroiba pau blood donation gi lamda yamna tangna thokpa thodok ama oina Manipur gi session judge amana idan tawkhre sagnai raba aiba masung Sahitya Academy awardee Khomjinba Prakash Laikidre Nimitara mangani gi oiba Manipuri Nat Sankirtan gi workshop Bontarapur da loisinkhre amasung Selin Digital na gan ngai gi thorom da saruk jakhre Hojik mapung oiba pau tabirase blood donation gi lamda yamna tangna thokpa thodok ama oina session judge amana blood center Jenims Porampata laktuna masagi idan tawkhre Katpirambi donor adu Ukrul district ke district and sessions judge Rina Sartoni mahaki mafamda tawimel khangba uchari haina helping hands for people HHP Manipur gi president M Premjit ki charol amada phungdoragle chatliba tha sigi tang 13 da helping hands for people HHP Manipur na Jenims Porampata pangthokiba free blood for children scheme adubu sogotpa oina Rina Sartona masagi idan tawkibani haire mahakna hai pediatric patients kya gi mateng pangboina isu blood donate tawjare mayam shu tawbiyu aduga tabingpan se scientifically am advanced oire but then we are not yet able to artificially or scientifically ko blood se di sungmang amdri ado akoina blood pidradi blood bank da blood leiroi later ga di ang pangmi punsi kan banga moy aduna mayam su blood donate tawse aduga akhoi gi angang sing se like they are the future pillars asi miyam se kan bangam boise si thamjaning thank you yam phajai akhoi gi akoina angang sing dadi imung manung dadi ngasai e sing drasu yarani di haidokre adu e sing drasu khoi blood bank na e di sungbana teba aduna akhoi mayam thorok laga e do pidriga di angang sing do e kap ningai leiroi doine bako aduna akhoi mayam thopiro e makhata na e pimina khisi Sagnai raba aiba masung Sahitya Academy awardee Khomjinba Prakash Imphal gi maino lerakta leiba masagi yumda ngarang ayuk angan mada laikidre Laikidaba matamda masagi chahi marputra mari sukre mahangna iramba wari macha mangi isegi damak Sahitya Academy manapi dunai kai khumnaki lalauba masung atai sereng sing asigi damak Sahitya Academy translation mana phangki mahak bal sahitya mana su phangki atai aiba asigi larik sing ichegi sam wari macha isai pareng isai lairik amasung travelogue Eiffel Tower makhongda kanglei thokpa panbayai mahak All India Radio Imphal gi program executive aduga Jawaharlal Nehru Manipur Dance Academy gi ahanba director oina thabak tagi pothakhi AIR Imphal gi maming leiraba thoram Manimala gi chithi pakhum mahakna hodoklamani ahanba mani su mahakna oikhi aiba sina laikidabada Naharol Khorirol Silup Asamna awapa phongdokre Laukham Atol Ingudam Satish Chandra Ngangom Basante Kumarna Dais Taleng Sinduna Pangthokiba awapa phongdokpagi thoromaduda Abdul Hamid Wahengbam Binoy Kumar Thoksom Nalini Kumar Konthojam Nandababu Laukham Atol Ingudam Satish Chandra Ngangom Basante Kumar amasung Naharol Khorirol Siluk ki president Thoksom Bishanana aibagi maramda wangangkhi Manipuri Dance Academy Kasar amasung Barak Museum and Library Bontarapurna JN Manipur Dance Academy Imphal amasung Manipur State Kala Academy Imphal ga khusamnaduna Barak Museum and Library Complex Bontarapur da chatharakiba nimitara mangani gi oiba Nat Sankirtan amasung Manipuri Dance ki workshop ngarang loisinkhre loisinbagi thoramda RK Gopal Sana President Barak Museum and Library amasung Oinam Vidya President Manipuri Dance Academy Kasar Anina Mipamapu Pukrambam Bilas Director JN Manipur Dance Academy Imphal Kangabam Santikumar Retired SCS Dr. KN Chan Member Manipuri Language Advisory Board Sahitya Academy New Delhi Khoisnam Ongbi Birola Member Manipuri Language Advisory Board Sahitya Academy New Delhi NG Madhuchandra President Manipuri Cultural Forum Assam amasung
Panjobam Iboton Sangit Natak Academy Awardina Matang Sidna Atoiba Mitung Ikai Kamezaba Mitung Amasung Akanaba Mitung Oina Taistapamki Dr. Haurongbam Rasmanina Tharumgi Nungi Ibawarol Tamki Tharumgi Makacha Tarakpoina Lamabam Birendrana Iba Puarigi Lamaida Amasung Mangal Gilambida Haibalarik Ani Fonki Matungda Bahujan Sahitya Academy na piba Sahitya Ratna Mana Lisinganiga Kunmari Lamabam Birendrada Kusinaki Atuga Selin Digital Manipurna Dr. Haurongbam Rasmanida Manipuri Imagi Mapari Mana Lisinganiga Kunmari Kusinaki Loisilakpada Pungjagoi Amadi Raslila Utuna Workshop Adumapung Pana Loisinki Jawaharlal Nehru Manipur Dance Academy Havasi Koi 1954 da Koi Linkhatpa Adugumba Yamna Liraba Manipur gi Mahurun Dagisu Highway Araba Adugum Ariba Institution Amani Institution Asida Nasi Pauda Nat Sankritangi Hangtagi Raski Pungsulongi Gauralilagi Ariba Palagi Ozasing Nasi Matam Matam gi Matung ina Equina Nekna Equi culture Asibu Aduki Matik Manganaba Yoktana Tanzari Nasi Pauda Aduga Mapam Sida Equina Zagoi Se Katan Natana Nasi Pauda Equina Ozaguru Sing Nasina Hogi Guru Sisa Parampara Oinasu Mai Tambili Aduga Ozaguru Sing Nasi Ubamatamda Magi Matak Tomba Equigi Mayama Sing Senya Ubamatamda Makada Laiba Satra Singasina Oza Sing Nasibu Adu Koirambagi Chanebiama Aduga Oza Sing Nasina Sumagi Matak Tomba Oza Sing Matak Tomba Alaman Singbu Koirambagi Chanebiama Tawi Aisu Isamak Director Ojarabasu I have Isamak artist ni I Isamak Manipur martial art tawi I Jagoi tawi I have Belegi artist ni I National Award Hangzarabadu Gumba artist samani I Tanzania badi I na Hajari badi I Koina Zen Manipur Dance Academy na Yogi Base I Koigi culture I Koigi Taxi Kaisi Muzik Imung Manunda Aigi Isaho da Aina Highway Electraba Matam Sida Zen Dance Academy Gumba Institution Amanadi Equigi Hariba Taxi Kaisi culture si Adugimati Yokna Tamia Wapam do Tamzari Aduga Nasi Equina Workshop Togzari Basi Equi Handakisi Oza Zen Manipur Dance Academy da Lady Oza Singasi Nat Sankritangi Oza Singasi Equi Mapam Marida Oza Equi Ohumna Kusing Oraga Mapam Marida Tazabani Koi Hojiki Matamsida Hojiki Matamsida Kogi like Setsum the Potam the Tamaga Natrabani like Sigaluina Kogi Jago Kande Shei Kande Mahamana Hanajabi extracurricular activities Saidana New Education Policy kind of lady. I'm Sanaba Ui even young Hina Jagoi Tamdana Nata Sankrit and the professional in a Jagoi Shan professional in a Pala Jau Dragasu, Pungaru Dragasu, Mashi hate the Bajadrabani. Mashida, when a hack Hayakuina, Hoigi, Macha, Tan Kair, Chapter Mama, Parchatabi, Mama, when a being a Torapa Aduna, Dum Toradi, Topa Jati, Lamjeta, Sondakani. Khanganjabama Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen kudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na jumsa kaisa kudingi nungthil gi pung ani dagi numidang wairam pung taruk phawba layenga dori adongi kudong chaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakli ngarang waksing thagi 18 nipan ba irai nimita layoi kraba
Elangbam Ozamangi Puya Suba Leipam Singjamai Makha Sorokhaibam Laikai Mahakna Cheksinna Thambiramba Leibakilan Oiraba Aiba Lairik Puya Singh Meite Meye Khudi Amadi Bengali Meye Khudi Punna Chahumga Yankaimuk Layoi Kraba Ozamangi gi Imung Manungna Thinbiraktuna Sana Konungda Khusinarakle Haina Utra Sanglen Sana Konungi Secretary Wangkhairakpagi Cherol Amata Phongdorakli Puya Khusinabagi Thoramda Ining Thausana Zawale Sembana Sakang Chepiduna Ikai Khumnaki Lok Sabha ki member Dilip Saikia BJP Assam unit ki anuba president oiragani chahi yankhai mathoi suraba Sri Dilip Saikia bungarang yenaba amata leitana BJP Assam unit ki anuba president oina khanki bakaloina official appointment letter kusinakre mahak hanagi president Bhabesh Kalita gi mahut silagani Assam ki police officer Taratret IPS oina phamthol pikre APS oiramba makhoi Taratret asigi thabak thoram sing yengladuna Rashtrapati Draupadi Murmuna IPS ki mingthol pibani hairi Rajan Singh yauna officer Taratret asi Assam Meghalaya Joint Cadre oina thabak makha chatharagani Russia gi mateng pangtuna Ukraine da lan soknabada yaukhiba Bharat macha 12 sire aduga Bharat macha 13na thiba phangdre wafam asi lenga ki maige dagi ngarang irai numit lauthokibani handak lan pangbada yaukhiba Bharat macha chamaga kuntaruk ki manungda marfu 13 Bharata halakre aduga atai leihoba kunthra gi manungda 12 na sire aduga 13 thiba phangdre haina lauthokre Kasar Human Rights Organization na January ki 13 ta lupasigi kunthranithoi suba mapok thoram Silchar Parishad Bhavanda Lupki President Advocate A Irabot Namipa Mapoiduna Pangthokre Thoramda Hokiba Chahida Lupasina Pangthokiba Thabak Thoram Singh Palladuna Lupki Thoburen Ingudan Binod Dr. Sri Tipal Khaidem Gaurahari Amasung Parthorai na Chingba Miyoi Singh Nawangangki Jaliangrong community ki Laurok Tha Loiraba Matungda Pangthokpa Achuba Kumei Ama Oiriba Gan Ngai ki Thoramda Imphal West District ki Manung Chana Lairiba Moirangkhom Kaboi Khulda Selin Digital ki Chairman Dr. Phanjobam Lanajit Yauna Selin Digital ki Mihut Singna Gan Ngai ki Kumei Asida Saruk Jakre Selin Digital ki Maige Dagi Khul Asigi Chahi Humpu ki Mathakta Leiba Ahan Singda Khudol Pot Pituna Kai Khumnakhi Thauronga Mari Lainana Selin Digital ki Chairman Dr. Phanjobam Lanajit na haikibada Manipur da khundaminari bajati khudingmaki tongan ba chanabi lining laison leijaba ngaktani amana amadagi henba leite Isor haiba sidi amatani aikhoina chatningba lining laison chachaba khaktani aikoi nungsi chanana amato oina mahusadagi lairakliba nungsinabagi mari asi hena chechel hanana bahona minasi haiki Tana koi community kudima koi Manipur city mini India hai da sukhanga ba community mayam amana khudaba yamna phajaba koi yamna unique koi ba identity koi culture koi tradition ji leijaba adugumlaba koi masida khundaminari ba singchiki any koi event ama tholakpa matamda muslim gi da it oira adegi koi kawin sinau gi koi ngasi ganai pangdupi maitai gi da serau khang any community kudima chida koi na khundugi na tragal lekai dugi loinamak tin na taba akoina chaseraga akoina akoi makoi dagi akoina blessing nijeba akoina tawjagi khaliba thabok thoram singse nisang ko tharaga kurumaga lesapa ka khula na kurumaga pathola kurumaga asidegi kumai hawani ana eko piu dawni na na kurumaga se ana koi sumanga munda toraga kumai hawi kumai hawi matamda Kangan jaba ama
Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma, Chahi Anigi Advanced Diploma, Aduga, Chahi Ahumgi Bachelor of Vocational Course Tambayaragani. Institute of Medical and Paramedical Science, Silchar Amadi, Gracewell Hospital, Manipur Silchar Anina, Kusam Naduna, Lingya Vidyapit University, Faridabad Ki Makhada, courses si Tambiba Hore. Healthcare ki field skill development Oiriba, Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na Chingba, 12 pass Taurabasina Tambayaraba coursing asi Tamduna Isana Isabu, Tabak Pizabaki Kudung Saba Lobio, Aduga, Nursing, Yoga Attendant, First Aid Training, Emergency Medical Staff Amadi, RMP course na Chimbagi, Atenma Matamgi Oba course ng Itamaktasu, admission Hausere, Akupa Marol Itamak Institute of Medical and Paramedical Science, Ismail Market, Central Road, Silchada, Lensibirabu, Natraga, mobile number 93957324560 of Honobio. Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta Makhal Makha kaya ana layeng gi damak tongan ba doctor kaya na nimit khudingi layeng gadori Dr. Yusuf F Chaudhuri MSENT na nongmaijing khudingi numit yung mapung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi nungtil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolcha Namadi Thangzagi Nungthilda Dr. Bikram Bhuya Dentist na Nimit Kudingi Nungthilda Dr. Benzir Ahmed Loskorna Nimit Kudingi Nungthil Pung Taruktagi Numidangi Pung Mapan Phauba Dr. Puspita Singhana Nimit Kudingi Ayuki Pung Nipan Dagina Ayuki Pung Mapan Aduga Nungthil Pung 2:30 Dagina Pung Taruk Phauba Aduga Dr. Tribeni Haflongbar Physiotherapy na Sagolsen Irai Amadi Thangzagi Nungthil Pung 2 ki matungda layeng gadori Adongi kudong saba matung ina mobile number 8134-835-398 number asida mangjauna na booking tawbinaba Well Care Medicos ki maiketagi kanghalakli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Blood donation gi lamda yamna tangna thopa thodok ama oina Manipur gi session judge amana idan tawkhre Sagnai Raba Aiba Masung Sahitya Academy Awardee Khomjinba Prakash Laikidre Nimitra Mangani gi Oiba Manipuri Nat Sankirtan gi workshop Bontarapur da Loisinkhre Amasung Selin Digital na Gangai gi Thauram da Saruk Jakre Lakhipur Online YouTube channel gi paw sandok chaba nasigi onadi January matang sa daloy jare Thangzal Mukti Khomjinba Pao kabirasi